Mitay Lipunna yumpham yaudaba wangangang chaksin warol thamlakleng national media da TS Brinda amade Bablu Loitong bamna Mitay Lipunbo militant group amani haina phongdokiba amade Nimaisan luwangna social media da yumpham yaudaba warol phongdokiba sing kumna thijindana khangdana haidokiba warol sing yumpham yaudaba ni amade thawdok adu yaningde haina Mitay Lipungi cherol amana haire cherol aduna makha taribade haujik thokli beirang asiga mari leinana Brinda amade Bablu na phongdokiba wafam sing adu matungda muhanna tawdana ba sengdokadabane amaromda Nimaisan luwangna social media gi khuthangda Mitay Lipunbo masak munna khangdana yumpham yaudaba wafam kaya ngang saklibase matungda tawdana ba khangalakpaga loinana asigumba thawdoksing ase Mitay Lipunna tumina yengduna leiroi Mitay Lipun de Mitay kananaba semkhiba Lipun ne Mitay bu pangal thawna piba amade afaba achumba Mitay community bu ikai khumdana thamnaba leibani haina su cherol asina phongdorok le